ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯀꯩꯅꯣ ꯌꯦꯡꯍꯜꯂꯛꯀꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯥꯏ ꯅꯤꯡꯈꯥꯏꯕꯗꯣ ꯀꯌꯥꯝ ꯅꯤꯡꯈꯥꯏꯔꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝꯗ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯦ ꯌꯥꯝ ꯅꯤꯡꯈꯥꯏꯔꯦꯕꯀꯣ ꯍꯟꯗꯛ ꯅꯣꯡ ꯅꯤꯅꯤꯁꯦ ꯂꯩꯔꯥꯏꯁꯦ ꯑꯗꯣ ꯌꯦꯡꯍꯜꯂꯛꯀꯦ ꯎꯄꯥꯝꯕꯤꯁꯨ ꯌꯥꯝ ꯆꯠꯈꯔꯦꯕ ꯑꯗꯒꯤ ꯖꯤꯕꯤ ꯄꯥꯝꯕꯤꯁꯨ ꯆꯠꯈꯔꯦꯀꯣ ꯀ꯭ꯋꯥ ꯄꯥꯝꯕꯤꯁꯨ 2-3 ꯆꯠꯈꯔꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯍꯩꯅꯧ ꯄꯥꯝꯕꯤꯗ ꯑꯃꯨꯛ ꯃꯈꯣꯡꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯀꯛ ꯆꯠꯂꯤꯑꯕ ꯑꯗꯨꯁꯨ ꯃꯌꯥꯝꯅ ꯌꯦꯡꯍꯟꯖꯔꯛꯀꯦꯕꯀꯣ ꯑꯗꯨꯒ ꯑꯇꯩꯁꯨ ꯀꯩꯀꯩꯅꯣ ꯁꯨꯝ ꯈꯔ ꯌꯦꯡꯍꯟꯖꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨ ꯆꯠꯂꯒ ꯌꯦꯡꯁꯤꯀꯣ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯀꯩꯅꯣꯗꯨꯅꯦꯕꯁꯦ ꯄꯨꯈ꯭ꯔꯤ ꯂꯩꯕꯗꯨꯅꯦꯕꯁꯦꯀꯣ ꯑꯁꯤ ꯄꯨꯈ꯭ꯔꯤꯅꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒ ꯑꯁꯤꯁꯦ ꯃꯅꯤꯡ ꯑꯣꯏꯔꯝꯃꯤꯅꯦ ꯍꯥꯟꯅ ꯃꯅꯤꯡ ꯑꯣꯏꯔꯒ ꯑꯁꯤꯁꯦ ꯂꯧꯕꯨꯛ ꯑꯣꯏꯔꯝꯃꯤꯅꯦꯕꯁꯦ ꯂꯧꯕꯨꯛꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯅꯤꯁꯦ ꯑꯩꯈꯣই ꯌꯨꯝꯁꯦ ꯀꯩꯅꯣ ꯇꯧꯗꯦꯕꯀꯣ ꯐꯖꯅ ꯁꯥꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯂꯩꯔꯥꯏ ꯅꯤꯡꯈꯥꯏꯕꯗꯒꯤ ꯑꯩꯈꯣꯏ ꯖꯥꯡꯅ ꯍꯣꯡꯗꯣꯔꯛꯄꯅꯦꯕ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯌꯨꯝꯒꯗꯣ ꯐꯖꯅ ꯁꯥꯅ ꯂꯩꯇꯦ ꯍꯧꯖꯤꯛ ꯑꯗꯣ ꯐꯖꯕ ꯌꯨꯝꯗꯨꯗꯤ ꯂꯩꯔꯥꯏ ꯅꯤꯡꯈꯥꯏꯅ ꯄꯨꯕꯤꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯆꯠꯂꯒ ꯌꯦꯡꯁꯤꯀꯣ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯗꯨꯅꯦꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥ ꯄꯥꯝꯕꯤ ꯊꯥꯕ ꯑꯗꯩꯗꯤ ꯎꯄꯥꯝꯕꯤ ꯃꯌꯥꯝꯗꯨꯅꯦꯕꯀꯣ ꯁꯤ ꯆꯠꯂꯒ ꯌꯦꯡꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯌꯨꯝ ꯂꯩꯔꯝꯕꯗꯣ ꯑꯗꯣ ꯃꯐꯝꯗꯨꯁꯨ ꯍꯥꯏꯒꯦꯕ ꯌꯨꯝꯗꯣ ꯀꯌꯥꯝ ꯍꯥꯏꯗꯤ ꯂꯥꯞꯅ ꯂꯩꯈ꯭ꯔꯒꯦ ꯇꯨꯔꯦꯟ ꯃꯌꯥꯏꯋꯥꯏꯗ ꯂꯩꯔꯦ ꯃꯌꯥꯏꯋꯥꯏꯗꯤ ꯑꯣꯏꯔꯣꯏ ꯑꯗꯨ ꯆꯠꯂꯒ ꯌꯦꯡꯁꯤꯀꯣ ꯁꯦ ꯐꯣꯂꯤꯅ ꯍꯥꯖꯤꯜꯂꯝꯃꯤꯅꯦ ꯍꯟꯗꯛꯀꯤ ꯏꯆꯥꯎꯗꯀꯣ ꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯥꯏ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯁꯦ ꯂꯩꯔꯥꯏ ꯅꯤꯡꯈꯥꯏꯔꯤꯁꯦ ꯌꯦꯡꯉꯨꯁꯦ ꯃꯌꯥꯝꯁꯦ ꯎꯔꯕ ꯅꯤꯡꯈꯥꯏꯔꯤꯁꯦ ꯁꯤ ꯂꯩꯔꯥꯏ ꯅꯤꯡꯈꯥꯏꯔꯤꯁꯦ ꯁꯤ ꯂꯣꯏꯅ ꯈꯨꯟꯁꯦ ꯇꯨꯝꯅꯕ ꯅꯤꯡꯈꯥꯏꯔꯛꯑꯦꯕꯀꯣ ꯁꯤ ꯕꯣꯔꯥꯛꯅꯤꯁꯦ ꯁꯣꯝꯗꯅ ꯀꯩꯅꯣꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯁꯤꯗ ꯑꯩꯈꯣই ꯁꯤꯒꯤ ꯁ꯭ꯋꯥꯏ ꯃꯐꯝꯁꯦ ꯁꯪꯒꯣꯏꯒꯤ ꯃꯅꯤꯡ ꯑꯣꯏꯔꯝꯃꯤꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯅ ꯁ꯭ꯋꯥꯏꯗ ꯑꯣꯏꯔꯅꯤ ꯌꯨꯝ ꯍꯥꯟꯅ ꯂꯩꯔꯝꯃꯤꯁꯦ ꯌꯨꯝ ꯂꯩꯔꯦ ꯑꯗꯩꯗꯤ ꯁꯨꯃꯥꯡ ꯂꯩꯔꯦ ꯑꯗꯨꯗꯒꯤꯗꯤ ꯁꯪꯒꯣꯏ ꯂꯩꯔꯤꯅꯦꯕ ꯑꯗꯣ ꯂꯣꯏꯅ ꯆꯠꯈꯔꯦ ꯂꯩꯔꯥꯏꯅ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯈ꯭ꯔꯦꯕꯀꯣ ꯌꯨꯝꯗꯨꯒꯤ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯑꯩꯈꯣꯏꯒꯤ ꯁꯣꯔꯣꯛ ꯂꯩꯔꯝꯃꯤꯅꯦꯕ ꯁꯣꯔꯣꯛ ꯑꯋꯥꯡꯕ ꯂꯩꯔꯝꯃꯤꯅꯦꯕ ꯑꯗꯨꯁꯨ ꯅꯤꯡꯈꯥꯏꯈ꯭ꯔꯒ ꯑꯩꯈꯣꯏ ꯁꯨꯝ ꯇꯥꯟꯁꯤꯜꯂꯛꯏꯅꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯤ ꯃꯐꯝ ꯌꯧꯔꯛꯏꯅꯦꯕ ꯃꯌꯥꯝ ꯁꯣꯝꯗꯁꯨ ꯌꯦꯡꯉꯨꯅꯦ ꯁꯣꯝꯗꯁꯨ ꯀ꯭ꯋꯥ ꯄꯥꯝꯕꯤꯒꯁꯦ ꯍꯥꯏꯊꯔꯒ ꯂꯩꯔꯦ ꯅꯍꯥꯟꯋꯥꯏꯗꯣ ꯖꯨꯕꯤ ꯄꯥꯝꯕꯤꯒ ꯂꯣꯏ ꯆꯠꯈ꯭ꯔꯦꯕꯀꯣ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤꯁꯨ ꯆꯠꯈꯔꯦ ꯂꯣꯏ ꯅꯤꯡꯈꯥꯏꯈ꯭ꯔꯦ ꯃꯌꯥꯝ ꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯐꯤꯕꯝ ꯊꯤꯅ ꯍꯧꯖꯤꯛꯁꯦ ꯂꯩꯔꯤꯅꯤ ꯀꯣ ꯑꯗꯨꯒ ꯂꯩꯔꯥꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯌꯦꯡꯍꯜꯂꯛꯀꯦꯕ ꯃꯔꯤ ꯆꯠꯄꯗꯣ ꯌꯦꯡꯍꯜꯂꯛꯀꯦꯕꯀꯣ ꯁꯤ ꯑꯩꯈꯣꯏꯒꯤ ꯎꯔꯤ ꯊꯥꯕꯒꯤ ꯐꯥꯂꯣꯡꯅꯦꯕ ꯑꯗꯣ ꯊꯥꯗꯔ ꯊꯝꯃꯦꯁꯦ ꯃꯔꯤ ꯆꯠꯂꯤꯁꯦ ꯌꯦꯡꯉꯨꯗꯨ ꯃꯌꯥꯝꯁꯦ ꯎꯔꯕ ꯃꯔꯤ ꯆꯠꯂꯤꯁꯦ ꯍꯥꯏꯐꯦꯠ ꯌꯥꯝꯅ ꯂꯩꯕꯥꯛꯁꯦ ꯄꯥꯛꯅ ꯆꯠꯇ꯭ꯔꯥ ꯃꯔꯤꯁꯦ ꯆꯠꯈꯤꯗꯣꯔꯦ ꯑꯗꯨ ꯑꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯁꯪꯅꯤꯁꯦ ꯑꯩꯈꯣꯏ ꯈꯣꯏ ꯍꯤ ꯂꯣꯛꯏꯑꯕꯀꯣ ꯑꯗꯣ ꯈꯣꯏꯁꯤꯒ ꯈꯣꯏ ꯎꯄꯨꯁꯤ ꯃꯅꯨꯡꯁꯤꯗꯅꯦ ꯈꯣꯏ ꯎꯄꯨ ꯊꯝꯃꯤꯅꯦꯕ ꯑꯗꯨꯒ ꯃꯊꯛꯇ ꯇꯤꯟꯅꯁꯨ ꯀꯨꯞꯁꯜꯂꯒ ꯑꯩꯈꯣꯏ ꯊꯝꯁꯤꯒ ꯐꯖꯅ ꯁꯦꯞ ꯑꯣꯏꯅ ꯑꯩꯈꯣꯏ ꯈꯣꯏꯁꯦ ꯊꯝꯃꯤꯅꯦꯕꯀꯣ ꯆꯍꯤꯒꯤ ꯑꯩꯈꯣꯏ ꯈꯣꯏꯍꯤ ꯀꯤꯂꯣ 4-5 ꯁꯨꯝ ꯂꯣꯛꯏꯑꯕ ꯑꯗꯣ ꯍꯟꯗꯛꯀꯤ ꯏꯁꯤꯡ ꯏꯆꯥꯎꯗ ꯈꯣꯏꯒꯤ ꯎꯄꯨꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯈꯣꯏꯁꯨ ꯄꯥꯏꯈ꯭ꯔꯦ ꯈꯣꯏꯒꯤ ꯎꯄꯨꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯣ ꯑꯁꯤꯗꯩꯁꯤꯒ ꯃꯔꯤ ꯆꯠꯂꯦ ꯑꯗꯨ ꯆꯠꯈꯤꯗꯣꯔꯦ ꯁꯤꯁꯨ ꯀꯌꯥꯝ ꯂꯥꯎꯅ ꯆꯠꯂꯤꯅꯣ ꯌꯦꯡꯉꯨꯅꯦ ꯃꯔꯤꯁꯦ ꯑꯗꯨ ꯃꯌꯥꯝ ꯃꯔꯤ ꯆꯠꯂꯤꯁꯦ ꯌꯦꯡꯉꯨ ꯁꯤꯒ ꯑꯩꯈꯣꯏꯒꯤ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃ ꯂꯩꯔꯤꯁꯦ ꯑꯁꯤ ꯆꯠꯈꯤꯗꯣꯔꯦ ꯁꯤꯁꯨ ꯃꯔꯤ ꯆꯤꯡꯉꯦ ꯑꯗꯨ ꯑꯩꯈꯣꯏ ꯌꯥꯟꯕ ꯃꯤꯗꯣ ꯂꯥꯛꯇ꯭ꯔꯦꯕ ꯍꯥꯏꯈ꯭ꯔꯒ ꯃꯣꯏ ꯂꯥꯛꯄꯤꯗ꯭ꯔꯤ ꯁꯦ ꯆꯠꯈꯤꯗꯣꯔꯦ ꯍꯩꯅꯧꯁꯦ ꯄꯨꯔꯥ ꯀꯣꯜꯂꯤꯅꯤꯀꯣ ꯍꯩꯅꯧ ꯄꯥꯝꯕꯤ ꯀ꯭ꯋꯥ ꯄꯥꯝꯕꯤꯁꯨ ꯃꯌꯥꯝ ꯀꯣꯜꯂꯦ ꯆꯠꯈꯤꯗꯣꯔꯦ ꯑꯗꯨꯁꯦ ꯃꯔꯤ ꯆꯠꯂꯤꯁꯦ ꯌꯦꯡꯉꯨ ꯁꯦ ꯃꯔꯤ ꯆꯠꯂꯦꯕꯀꯣ ꯁꯤꯒ ꯃꯔꯤ ꯆꯠꯂꯦ ꯆꯠꯈ꯭ꯔꯅꯤ ꯁꯤ ꯀ꯭ꯋꯥ ꯄꯥꯝꯕꯤꯁꯨ ꯆꯠꯈ꯭ꯔꯅꯤ ꯁꯤꯒ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃꯁꯨ ꯂꯩꯔꯦꯕꯀꯣ ꯑꯁꯤꯁꯨ ꯆꯠꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯍꯟꯗꯛꯁꯦ ꯄꯥꯝꯃꯨꯏ ꯌꯥꯝꯅ ꯃꯌꯥꯝ ꯁꯤ ꯊꯪꯅꯕꯒꯤ ꯕꯥꯔꯤꯒꯤ ꯃꯤꯁꯤꯡꯗꯨꯗꯤ ꯃꯣꯏ ꯍꯣꯡꯈ꯭ꯔꯦ ꯃꯣꯏ ꯃꯄꯥ ꯑꯃꯗ ꯆꯠꯈ꯭ꯔꯦꯕꯀꯣ ꯃꯣꯏ ꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ ꯑꯗꯣ ꯁꯣꯝ ꯅꯥꯀꯟꯒꯤ ꯑꯃꯈꯛꯁꯨ ꯍꯥꯡꯉ ꯂꯩꯔꯤꯁꯦ ꯕꯥꯔꯤꯁꯦ ꯑꯁꯤꯁꯨ ꯃꯣꯏ ꯆꯤꯡꯗ ꯍꯣꯡꯈ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯄꯔꯦꯡ ꯁꯥꯅ ꯁꯤ ꯕꯥꯔꯤꯁꯤꯒ ꯁꯤꯒꯤ ꯌꯨꯝꯒꯤ ꯃꯤ ꯀꯩꯅꯣꯗꯨꯒ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯁꯤꯒ ꯄꯨꯟꯅ ꯑꯩꯈꯣꯏꯁꯦ ꯌꯨꯝ ꯊꯪꯅꯅ ꯂꯩꯃꯤꯟꯅꯕ ꯃꯤꯅꯦꯕ ꯌꯨꯝ ꯍꯣꯡꯗꯣꯛꯈ꯭ꯔꯦꯕꯀꯣ ꯃꯣꯏ ꯆꯠꯅꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯂꯝ ꯂꯩꯖꯕꯅꯤꯅ ꯃꯃꯥꯡꯗ ꯂꯝꯁꯤꯗ ꯑꯩꯈꯣꯏ ꯍꯣꯡꯗꯣꯛꯆꯔꯒ ꯂꯩꯔꯤꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯁꯤꯅꯤ ꯕꯣꯔꯥꯛꯁꯤꯁꯨ ꯀꯩꯅꯣ ꯇꯧꯔꯦ ꯏꯁꯤꯡ ꯆꯥꯎꯈꯠꯂꯛꯏꯑꯕꯀꯣ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯒꯤ ꯏꯁꯤꯡ ꯆꯥꯎꯕ ꯍꯧꯒꯠꯂꯛꯑꯦ ꯁꯤꯅꯤ ꯕꯣꯔꯥꯛꯁꯦ ꯄꯥꯛꯇ ꯅꯣꯡꯁꯨ ꯌꯥꯝꯅ ꯂꯥꯛꯏ ꯃꯌꯥꯝ ꯑꯗꯣ
ꯆꯠꯁꯤ ꯆꯠꯂꯒ ꯑꯃꯨꯛ ꯑꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯨ ꯑꯃꯨꯛ ꯌꯦꯡꯍꯟꯒꯦꯕ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛ ꯂꯣꯝ ꯑꯃꯨꯛ ꯌꯦꯡꯍꯟꯒꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛ ꯂꯣꯝꯗ ꯑꯃꯨꯛ ꯌꯦꯡꯉꯨꯁꯦꯕꯀꯣ ꯑꯁꯤꯒ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯄꯇꯥ ꯄꯥꯝꯕꯤ ꯍꯧꯔꯤꯕꯗꯨ ꯀꯔꯤ ꯄꯇꯥ ꯎꯔꯕ ꯀꯔꯤ ꯄꯇꯥꯁꯦ ꯀꯔꯤ ꯄꯇꯥꯁꯦ ꯀꯩꯅꯣ ꯇꯧꯋꯦꯕꯀꯣ ꯍꯤꯗꯥꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯁꯨ ꯑꯩꯈꯣꯏꯒꯤ ꯗꯥꯏꯕꯦꯇꯤꯁꯇ ꯀꯥꯟꯅꯩꯅ ꯍꯥꯏꯕꯅꯦꯕ ꯈꯥꯂꯤ ꯄꯦꯠꯇ ꯃꯅꯥ 2 ꯑꯍꯨꯝ ꯆꯥꯔꯗꯤ ꯑꯁꯦ ꯁꯨꯝ ꯔꯤꯒꯨꯂꯔ ꯅꯥꯏꯅ ꯆꯥꯔꯒꯗꯤ ꯀꯥꯟꯅꯩꯌꯦꯅ ꯀꯣ ꯗꯥꯏꯕꯦꯇꯤꯁꯇ ꯑꯗꯩꯗꯤ ꯑꯁꯤꯁꯦ ꯌꯨꯕꯤ ꯊꯥꯎꯗ ꯃꯅꯥꯁꯦ ꯉꯧꯔꯒꯅꯦ ꯑꯩꯈꯣꯏ ꯆꯥꯖꯨꯝꯗ ꯆꯨꯝꯊꯣꯛꯑꯒ ꯑꯁꯤꯒꯤ ꯊꯥꯎꯁꯦ ꯊꯝꯃꯗꯤ ꯑꯩꯈꯣꯏ ꯁꯝꯁꯨ ꯐꯩꯌꯦꯅ ꯍꯥꯏꯅꯩꯌꯦꯕꯀꯣ ꯑꯗꯣ ꯅꯤꯝ ꯃꯅꯥ ꯑꯗꯨꯃꯥꯏꯅ ꯕꯗꯥꯝ ꯍꯥꯞꯄꯒ ꯉꯧꯔꯒ ꯆꯥꯕꯁꯨ ꯌꯥꯕꯅꯤ ꯍꯥꯎꯕꯅꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯩꯈꯣꯏ ꯆꯥꯏꯌꯦꯕꯀꯣ ꯄꯥꯝꯕꯤ ꯌꯦꯡꯉꯨꯅꯦ ꯄꯥꯝꯕꯤ ꯐꯖꯕꯅꯤ ꯄꯥꯝꯕꯤꯁꯦ ꯐꯖꯗ꯭ꯔꯥ ꯆꯠꯁꯤ ꯑꯩꯈꯣꯏ ꯆꯠꯂꯒꯅꯦ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤꯗꯨ ꯌꯦꯡꯍꯜꯂꯛꯀꯦ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤꯒꯤ ꯊꯔꯣꯏ ꯀꯩꯅꯣꯗꯣ ꯊꯔꯣꯏ ꯇꯥꯏꯌꯦꯕꯀꯣ ꯑꯩꯈꯣই ꯄꯨꯈ꯭ꯔꯤꯗ ꯑꯗꯣ ꯀꯩꯅꯣ ꯇꯧꯒꯦꯕ ꯅꯣꯡꯃ ꯐꯥꯕꯗꯨꯁꯨ ꯎꯍꯜꯂꯛꯀꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯉꯁꯤꯗꯣ ꯀꯩꯅꯣ ꯇꯧꯔꯦ ꯄꯨꯈ꯭ꯔꯤꯗ ꯀꯩꯅꯣ ꯇꯧꯔꯦꯕ ꯊꯔꯣꯏꯗꯣ ꯐꯥꯅꯕꯒꯤꯅꯅꯦ ꯑꯩꯅ ꯀꯣꯜꯂꯨꯀꯥꯛꯇ ꯊꯝꯃꯦꯕꯀꯣ ꯑꯗꯣ ꯐꯥꯕꯗꯣ ꯅꯣꯡꯃ ꯎꯠꯂꯛꯀꯦ ꯉꯁꯤꯗꯪ ꯊꯥꯗꯔꯤꯑꯕ ꯑꯗꯣ ꯅꯣꯡꯃ ꯎꯠꯂꯛꯀꯦ ꯊꯥꯗꯕꯗꯣ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯁꯤ ꯃꯌꯥꯝ ꯑꯩꯅ ꯀꯣꯜꯂꯨꯀꯥꯛ ꯊꯥꯗꯔꯤꯅꯦ ꯉꯁꯥꯏ ꯄꯨꯈ꯭ꯔꯤꯗ ꯊꯔꯣꯏ ꯈꯔ ꯐꯥꯒꯦꯅ ꯊꯔꯣꯏ ꯐꯥꯔꯒ ꯊꯔꯣꯏꯒꯤ ꯃꯨꯛꯕꯥꯡ ꯁꯦꯝꯃꯛꯀꯦꯕꯀꯣ ꯅꯣꯡꯃ ꯑꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛ ꯌꯦꯡꯍꯜꯂꯛꯀꯦꯕꯀꯣ ꯁꯦ ꯈꯣꯏꯖꯨꯝꯅꯦꯕ ꯈꯣꯏꯖꯨꯝꯁꯦ ꯌꯦꯡꯉꯨꯅꯦ ꯀꯩꯅꯣꯁꯦ ꯂꯐꯨ ꯄꯥꯝꯕꯤꯁꯦ ꯂꯣꯏ ꯁꯤꯈꯔꯦ ꯍꯟꯗꯛꯀꯤ ꯏꯁꯤꯡ ꯏꯆꯥꯎꯗ ꯑꯗꯣ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯐꯖꯗꯦꯕꯀꯣ ꯃꯌꯥꯝꯁꯦ ꯌꯥꯝ ꯌꯦꯡꯍꯟꯅꯤꯡꯗꯦ ꯑꯩ ꯏꯀꯥꯏꯌꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯌꯨꯝꯁꯦ ꯁꯥꯗ꯭ꯔꯤꯕꯀꯣ ꯑꯩꯈꯣꯏ ꯂꯩꯁꯨ ꯂꯩꯔꯨꯔꯕ ꯃꯐꯝꯁꯤꯒ ꯈꯔ ꯅꯤꯇꯒꯤꯅꯦꯕ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯑꯗꯨꯗꯨꯅ ꯐꯖꯅꯒ ꯑꯗꯨꯝ ꯁꯥꯗꯦꯕ ꯌꯨꯝꯁꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯦ ꯌꯦꯡꯍꯜꯂꯛꯀꯦ ꯑꯩꯈꯣꯏ ꯂꯧꯕꯨꯛꯁꯦ ꯌꯦꯡꯉꯨꯅꯦ ꯑꯁꯤꯁꯦ ꯂꯧꯕꯨꯛꯅꯦꯕꯀꯣ ꯁꯤꯁꯦ ꯂꯧꯕꯨꯛꯁꯦ ꯍꯟꯗꯛ ꯐꯣꯂꯤ ꯍꯥꯖꯤꯜꯂꯝꯗꯅ ꯀꯩꯅꯣ ꯇꯧꯔꯦ ꯂꯧꯕꯨꯛ ꯑꯣꯏꯗ꯭ꯔꯦꯕꯁꯦ ꯂꯧꯒ ꯑꯝꯇ ꯎꯕ ꯌꯥꯗ꯭ꯔꯦ ꯂꯝꯕꯤꯅꯤꯅꯁꯦ ꯁꯤ ꯂꯝꯕꯤꯁꯤꯒ ꯂꯧꯕꯨꯛꯁꯤꯒ ꯃꯥꯟꯅꯈ꯭ꯔꯦꯕ ꯋꯥꯡꯕꯁꯦ ꯃꯥꯟꯅꯕꯩ ꯋꯥꯅꯤꯗ ꯑꯗꯣ ꯀꯩꯅꯣ ꯇꯧꯕ ꯌꯥꯔꯔꯣꯏ ꯂꯧ ꯎꯕ ꯌꯥꯔꯔꯣꯏꯕꯀꯣ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯁꯤꯒ ꯌꯨꯝ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯊꯤꯕꯅꯤ ꯃꯌꯥꯝ ꯅꯛꯅꯕꯤꯒꯅꯨꯀꯣ ꯑꯩꯈꯣꯏ ꯁꯤꯒ ꯂꯦꯇꯤꯟ ꯑꯅꯧꯕ ꯑꯩꯈꯣꯏ ꯕꯥꯠꯔꯨꯝ ꯂꯦꯇꯤꯟꯁꯤꯒ ꯁꯥꯔꯤꯅꯦꯕ ꯑꯗꯣ ꯑꯅꯧꯕ ꯁꯥꯕꯗꯣ ꯀꯩꯅꯣ ꯇꯧꯔꯤꯕ ꯐꯣꯂꯤꯅꯅꯦ ꯐꯥꯖꯤꯜꯂꯝꯗꯅꯅꯦ ꯀꯩꯅꯣ ꯇꯧꯔꯦ ꯑꯁꯤ ꯂꯣꯏꯁꯟꯕ ꯉꯝꯗꯅ ꯂꯩꯔꯦꯕꯀꯣ ꯁꯤꯒ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯅꯧꯕ ꯁꯥꯕꯅꯦꯕ ꯁꯤꯒ ꯂꯩꯅꯕ ꯍꯥꯏꯅ ꯇꯧꯕ ꯑꯗꯣ ꯁꯤ ꯌꯨꯝꯁꯤꯁꯨ ꯑꯩꯈꯣꯏ ꯂꯩꯔꯔꯣꯏ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯂꯩꯔꯔꯣꯏꯕ ꯃꯐꯝꯁꯤꯗꯒꯤ ꯑꯩꯈꯣই ꯆꯠꯂꯅꯤ ꯀꯨꯏꯔꯔꯣꯏ ꯆꯍꯤ ꯑꯃꯅꯤ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯆꯠꯂꯅꯦꯕꯀꯣ ꯁꯤ ꯑꯩꯈꯣꯏ ꯌꯨꯝꯅꯤꯁꯦ ꯌꯨꯝ ꯑꯅꯧꯕ ꯁꯥꯕꯅꯦꯕ ꯑꯗꯣ ꯂꯩꯔꯔꯣꯏꯗ ꯃꯌꯥꯝ ꯃꯐꯝꯁꯤꯒ ꯂꯩꯅꯤꯡꯗ꯭ꯔꯦ ꯂꯩꯔꯥꯏꯅ ꯅꯣꯡꯃꯒꯤ ꯅꯤꯡꯈꯥꯏꯔꯛꯇꯅ ꯍꯥꯏꯗꯤ ꯂꯩꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯀꯣꯝꯗ ꯌꯦꯡꯍꯜꯂꯛꯀꯦꯕꯀꯣ ꯁꯤꯗꯅ ꯑꯩꯈꯣꯏ ꯂꯧ ꯂꯤꯡꯗ꯭ꯔꯦ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨ ꯂꯧ ꯐꯧ ꯆꯥꯏꯁꯜꯂꯒ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯁꯨꯝ ꯐꯧ ꯂꯣꯛꯑꯅꯤ ꯍꯥꯏꯅ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯂꯧ ꯁꯨꯕ ꯃꯤꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯌꯥꯔꯅꯤ ꯍꯥꯏꯅ ꯂꯧ ꯂꯤꯡꯕ ꯌꯥꯗ꯭ꯔꯦ ꯐꯣꯜꯂꯤ ꯃꯌꯥꯝꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯣꯝꯗ ꯌꯦꯡꯍꯜꯂꯛꯀꯦꯕꯀꯣ ꯑꯩꯈꯣꯏ ꯂꯧꯕꯨꯛꯅꯤꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯂꯧꯕꯨꯛꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯝꯁꯤꯒꯅꯦ ꯀꯣꯝꯄ꯭ꯔꯦꯛ ꯌꯥꯝꯅ ꯀꯣꯝꯄ꯭ꯔꯦꯛ ꯂꯩ ꯈꯪꯉꯕ ꯀꯣꯝꯄ꯭ꯔꯦꯛꯁꯦ ꯅꯍꯥꯟ ꯑꯩꯅꯅꯦ ꯆꯥꯒꯦꯅ ꯍꯦꯛꯑꯒꯅꯦ ꯂꯨꯄꯥ 140 ꯌꯣꯟꯊꯣꯛꯈ꯭ꯔꯦ ꯀꯣꯝꯄ꯭ꯔꯦꯛ ꯌꯥꯝ ꯐꯖꯩ ꯁꯦ ꯑꯩꯈꯣই ꯀꯣꯝꯗ ꯁꯤꯒ ꯂꯩꯔꯦꯕ ꯁꯤ ꯀꯣꯝꯄ꯭ꯔꯦꯛꯁꯦ ꯀꯣꯝꯄ꯭ꯔꯦꯛ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯑꯩ ꯉꯁꯤꯁꯨ ꯂꯨꯄꯥ 40ꯒꯤ ꯌꯣꯟꯈ꯭ꯔꯦ ꯅꯍꯥꯟ ꯂꯨꯄꯥ 140 ꯌꯣꯜꯂꯦꯗꯅ ꯉꯁꯤꯅ ꯂꯨꯄꯥ 40ꯒꯤ ꯌꯣꯟꯈ꯭ꯔꯦꯕ ꯁꯦ ꯀꯣꯝꯄ꯭ꯔꯦꯛ ꯑꯩꯈꯣꯏꯒꯤ ꯂꯝꯁꯦ ꯊꯦꯡꯐꯧ ꯎꯄꯥꯝꯕꯤ ꯂꯩꯔꯤꯁꯦ ꯁꯤ ꯊꯦꯡꯐꯧ ꯂꯩꯔꯤꯅꯦꯕ ꯑꯩꯈꯣꯏ ꯂꯝꯁꯦꯀꯣ ꯑꯗꯣ ꯁꯣꯝ ꯅꯥꯀꯟꯁꯦ ꯁꯣꯝ ꯅꯥꯀꯟꯁꯦ ꯑꯁꯪꯕ ꯌꯨꯝ ꯀꯩꯀꯥ ꯎꯔꯤꯁꯦ ꯃꯌꯥꯡ ꯉꯥꯛꯇꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯨꯝꯕꯗ ꯁꯥꯔꯒꯕꯨꯗꯤ ꯌꯥꯏꯑꯕ ꯌꯥꯔꯒꯁꯨ ꯑꯩꯈꯣꯏ ꯃꯌꯥꯡꯒ ꯊꯪꯅꯅꯗꯤ ꯂꯩꯃꯤꯟꯅꯅꯤꯡꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣই ꯃꯐꯝ ꯆꯥꯕꯗ ꯂꯝꯁꯦ ꯂꯧꯔꯒ ꯑꯩꯈꯣꯏꯁꯨ ꯍꯣꯡꯅꯕꯒꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯦꯕ ꯈꯜꯂꯦꯕꯀꯣ ꯍꯧꯖꯤꯛ ꯁꯟꯗꯥꯅꯦꯕꯀꯣ
ꯁꯟꯗꯥꯒꯤ ꯑꯩ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯜꯂꯝꯃꯒ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯊꯣꯛꯂꯛꯏꯅꯦꯕ ꯑꯩ ꯍꯟꯗꯛ ꯃꯃꯥꯏꯁꯦ ꯃꯨꯁꯟꯕꯅ ꯂꯣꯏꯔꯦ ꯑꯗꯩꯗꯤ ꯑꯩꯈꯣই ꯃꯃꯥꯏꯁꯦ ꯎꯔꯤꯡ ꯌꯥꯝ ꯊꯨꯡꯉꯦꯕꯀꯣ ꯃꯥꯏꯁꯦ ꯎꯔꯤꯡꯅ ꯑꯗꯨꯝ ꯃꯃꯥꯏꯁꯦ ꯂꯣꯏꯔꯦ ꯗꯥꯛꯁꯨ ꯌꯥꯝ ꯇꯥꯔꯕꯅꯦꯕ ꯃꯥꯏꯁꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦ ꯎꯔꯤꯡꯁꯦ ꯐꯅꯕ ꯃꯌꯥꯝꯅ ꯀꯔꯤ ꯀꯔꯤ ꯍꯤꯗꯥꯛ ꯇꯧꯅꯕ ꯀꯃꯥꯏꯅ ꯇꯧꯔꯒ ꯎꯔꯤꯡꯁꯦ ꯐꯕ ꯑꯝꯇꯪ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯔꯛꯑꯣ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯎꯔꯤꯡ ꯌꯥꯝ ꯊꯨꯡꯒꯜꯂꯦꯕꯀꯣ ꯍꯤꯗꯥꯛꯁꯦ ꯑꯩꯅ ꯈꯪꯖꯕ ꯈꯔꯗꯤ ꯑꯩꯅ ꯁꯨꯝ ꯇꯧꯖꯔꯕꯅꯤ ꯑꯗꯣ ꯇꯧꯖꯔꯕꯅꯦꯕ ꯑꯗꯣ ꯑꯃꯠꯇ ꯑꯩꯈꯣꯏ ꯅꯨꯄꯥ ꯅꯣꯏ ꯍꯨꯜꯂꯛꯀꯦ ꯑꯝꯇ ꯑꯩ ꯅꯤꯄꯥꯒ ꯏꯆꯥꯅꯨꯄꯤꯒ ꯃꯣꯏ ꯍꯨꯝ ꯂꯥꯛꯏꯗꯨ ꯃꯣꯏ ꯍꯨꯝ ꯂꯧꯕꯨꯛ ꯁꯝꯃꯒ ꯑꯩ ꯅꯤꯄꯥꯁꯦ ꯀꯩꯅꯣ ꯃꯥꯟꯗ꯭ꯔꯥ ꯂꯦꯕꯔ ꯃꯥꯟꯗ꯭ꯔꯥ ꯌꯦꯡꯉꯨ कानो गैस लो भाई आम्ही तुमरा खानी लो यार गॅस लो उमा ay sana pala itu sana para red ni ngasih sandal suret pen suret shirt suret lagi di cap suret red ngata ni aigi kaino sila itu catam bila itu pink nagi pink ngata ra nate makha gi red ni ay sana pi hi taro hi doya masam gase pharbana mayam akhoi hujik labukta leiribako akhoi humsida aiga icanipaga icanipiga akhoi sida hujik leirinebako moise ada dukan da chalubane ba do mapaga moi hum halae da aina blog se namingai de moi jaure ba do moi se jaure do akhoi hujik labukta ne akhoi koise akhoi labuk se yengune mayam si labuk se akhoi lawlingdrabani na ko akhoi gi foli na hajalamabani na akhoi hujik pakka admai tawre labuk se yengune akhoi chatli ni hujik labukta akhoi labuk ne labuk si yengu abomta se labuk ni yengu ne tau kanu nang am mafi mo kani oma mayam ai hujik jumna changani sadagi du tharurani adaidi angang singsu exam dawsalebako blog se exam toina namuk pam ngamdaba jaeba kainai di angang singi exam huji chatlibani na hawdrobani na ko ado moi da su khara ai mayon handaba jade ai jawduna di moi haidi larik angang lai paning deba aduduna ai matam puna mata moi ga loina bagi mathau tai aduna blog se jamna toina ai thangalapa ngamdraga su mayamna ai bungak piyu ado ai ngamagadi ai dum blog thanga charake bako ai ngamba ka toraka thanga charake ado mayamna aigi channel se like tobiyu share tobiyu subscribe tobiyu aduga comment su mayam ibiro bako mayam aigi channel se mayamna mayam support tobiro bako mama sana hairo mama gi channel se anu kuman ado regadi mayam nuselage ko mata sida aigi video se bye 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 tawra bye nakuti di mole panki soro